아이도 ꯐꯖꯕ ꯅꯠꯇꯕ ꯒꯣꯀꯨꯜ ꯂꯩꯒꯨꯟꯗ ꯆꯥꯎꯅ ꯂꯪꯊꯦꯛꯅꯁꯤꯔꯣ ꯍꯧꯖꯤꯛ ꯂꯪꯊꯦꯛꯅꯁꯤꯔꯣ ꯂꯪꯊꯦꯛꯅꯁꯤꯔꯣ ꯃꯔꯨ ꯑꯃ ꯇꯧꯁꯤꯔꯣ ꯋꯥꯔ ꯇꯧꯁꯤꯔꯣ ꯍꯧꯖꯤꯛ ꯅꯥꯌꯨꯝ ꯅꯠꯇꯦꯅ ꯇꯧꯔꯦ ꯅꯣꯏꯗꯤ ꯉꯥꯅꯤꯡꯕ ꯊꯛꯅꯤꯡꯕ ꯆꯒꯥꯏꯔꯦ ꯍꯣꯏ ꯈꯪꯉ ꯐꯧꯕ꯭ꯔꯣ ꯍꯣꯏ ꯁꯤ ꯅꯞꯄꯁꯤꯔꯣ ꯃꯔꯨꯅ ꯊꯤꯜꯂ ꯍꯥꯁꯤꯅꯤ ꯑꯩꯅ ꯁꯣꯏꯗꯅꯒ ꯑꯩ ꯁꯛꯀꯗꯩꯒ ꯍꯥꯏꯗꯣꯛꯈꯤꯕ ꯑꯩ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ Sanawang kayo na dyan. Hello guys. Hello guys, welcome back. Hantuk. Nakakaiba. Korfuda sa fama. Bubili nga dyan ang pagsabi nito. Korfuda fa. May konda rin na nakakaiba. Ano na? Ang biro. Ay kondin dyan pasati. Maya ibig na nga namin. Maya gini nga namin. Maya gini lo na. Hello guys. Because Maya. Sabi nga ko ay wangang mo rin. Hello guys, welcome back to Sendoy Mubang. Ako'y matam khara video lecture ꯒꯤꯗꯃꯛꯇ mayamna ꯁꯥꯎꯕꯤꯗꯅꯕ ꯍꯥꯏꯖꯔꯤ ꯑꯩꯗꯤ ꯁꯥꯎꯋꯦ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯌꯥꯗꯕ ꯈꯔ ꯂꯩꯕꯀꯣ ꯃꯥꯅ ꯆꯥꯁꯦ ꯀꯧꯔꯛꯇꯕ ꯍꯥꯏꯕ ꯌꯥꯗꯕ ꯑꯃ ꯍꯥꯏꯁꯤꯗ ꯑꯗꯨꯝ ꯈꯪꯉꯁꯦ ꯌꯥꯗꯕ ꯉꯥꯛꯇ ꯌꯥꯗꯕ ꯍꯥꯏꯁꯤꯗ ꯑꯗꯨꯝ ꯈꯪꯉꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯕ ꯊꯛꯄ ꯌꯥꯔꯛꯇꯕ ꯆꯥꯕ ꯊꯛꯄꯗ ꯅꯠꯇꯦ ꯌꯥꯗ꯭ꯔꯤꯁꯦ ꯍꯝꯒ ꯌꯥꯔꯛꯇꯕ ꯂꯩ ꯃꯤꯑꯣꯏꯕꯅ ꯌꯥꯗꯕ ꯄꯣꯠ ꯍꯥꯏꯔꯛꯏꯁꯦ ꯃꯔꯝ ꯂꯩꯔꯕꯅꯦ ꯂꯩꯇꯕꯝ ꯌꯥꯎꯁꯜꯂꯛꯄ ꯑꯗꯨꯅ ꯌꯥꯗꯕ ꯑꯃ ꯂꯩꯕꯩꯅꯤ ꯍꯥꯏꯔꯤꯁꯤꯗ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯅꯔꯁꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯨꯛ ꯐꯖꯅ ꯆꯥꯊꯔꯛꯑꯒꯦ ꯚꯤꯗꯤꯑꯣꯁꯦ ꯃꯇꯝ ꯃꯥꯡꯍꯜꯂꯔꯣꯏꯁꯦ ꯆꯥꯕꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯁꯦ ꯃꯌꯥꯝ ꯁꯤ ꯍꯤꯟꯖꯥꯡꯁꯦꯀꯣ ꯉꯥꯍꯩ ꯊꯣꯡꯕꯅꯦ ꯁꯣꯠꯆꯔꯛꯄꯅꯤ ꯁꯤꯁꯦ ꯃꯥꯅ ꯁꯤ ꯋꯥ ꯈꯔ ꯉꯥꯡꯉꯤꯁꯦ ꯀꯃꯦꯟꯗꯁꯨ ꯑꯗꯨꯝ ꯌꯦꯡꯉꯣꯕ ꯁꯤꯡꯖꯨꯒꯤ ꯀꯃꯦꯟ ꯑꯃ ꯌꯥꯎꯕꯅꯦꯕ ꯑꯗꯨꯁꯨ ꯍꯥꯏꯍꯧꯔꯕꯅꯦ ꯋꯥ ꯌꯥꯝ ꯉꯥꯡꯗꯦ ꯈꯣꯠꯇꯦ ꯑꯗꯒꯤ ꯂꯥꯏꯛ ꯇꯧꯕ ꯑꯃꯁꯨ ꯌꯥꯎꯔꯤꯕ ꯃꯥꯒꯤꯗꯃꯛꯇ ꯃꯥꯕꯨ ꯂꯥꯏꯛ ꯇꯧꯕ ꯑꯃꯁꯨ ꯌꯥꯎꯔꯤꯕ ꯌꯥꯝ ꯌꯥꯎꯋꯦ ꯃꯌꯥꯝ ꯈꯔ ꯂꯩꯔꯗꯤ ꯂꯞ ꯁ꯭ꯇꯣꯔꯤ ꯃꯨꯛꯕꯥꯡ ꯍꯥꯏꯅꯁꯨ ꯁꯦꯝꯗꯣꯛꯂꯛꯑꯅꯤ ꯀꯨꯏꯔꯣꯏ ꯁꯦꯝꯗꯣꯛꯂꯛꯑꯅꯤ ꯑꯩꯈꯣꯏ ꯃꯃꯤꯡ ꯖꯥꯠ ꯖꯥꯠ ꯊꯣꯛꯂꯛꯑꯅꯤ ꯌꯥꯔꯦ ꯆꯥꯔꯁꯦ ꯋꯥ ꯌꯥꯝ ꯉꯥꯡꯉꯅꯣ ꯃꯤꯅ ꯑꯩꯈꯣꯏꯗꯤ ꯋꯥ ꯉꯥꯡꯒꯟꯕꯅꯤꯅꯀꯣ ꯃꯌꯥꯝꯅ ꯊꯤꯅ ꯉꯥꯡꯉꯦ ꯑꯗꯨꯅ ꯉꯥ ꯊꯣꯡꯕ ꯇꯨꯃꯤꯟꯅ ꯆꯥꯔꯒ ꯂꯩꯖꯔꯒꯦ ꯑꯩ ꯍꯥꯏꯔꯝꯃꯣ ꯅꯈꯨꯠ ꯄꯥꯜ ꯍꯩꯌꯨ ꯊꯨꯡꯁꯤꯗꯤ ꯄꯨꯛꯆꯦꯜꯗꯤ ꯑꯉꯛꯄꯅꯤꯍꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤ ꯃꯌꯥꯝꯁꯤꯗ ꯀꯅꯥꯅ ꯄꯩꯁꯥ ꯏꯄꯥꯏ ꯈꯪꯕ꯭ꯔꯣ ꯂꯩ ꯃꯌꯥꯏꯒꯤ ꯅꯠꯇꯦ ꯀꯥꯆꯤꯟꯒꯤꯁꯦ ꯅꯪ ꯈꯪꯗꯣꯏ ꯍꯟꯗꯛ ꯃꯥꯅ ꯂꯩꯊꯔꯤꯕ ꯁꯣꯝꯗꯅ ꯑꯩꯈꯣꯏꯅ ꯆꯔꯥ ꯍꯦꯟꯗꯅ ꯃꯌꯥꯝꯒꯤ ꯊꯧꯒꯟ ꯇꯧꯕ ꯉꯝꯗꯦꯅ ꯁꯣꯝꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ ꯂꯩ ꯑꯗꯨꯒ ꯃꯥꯅ ꯁꯤꯗ ꯑꯁ ꯃꯖꯥꯅꯦ ꯃꯥꯅ ꯇꯧꯗꯣꯏ ꯎꯕ꯭ꯔꯥ ꯀꯗꯥꯏꯗꯅꯣꯃ ꯆꯦꯟꯖ ꯂꯥꯛꯑꯝꯅꯦ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯉꯝꯅꯦ ꯀꯗꯥꯏꯗ ꯆꯦꯟꯖ ꯂꯥꯛꯑꯦꯗꯣ ꯀꯃꯦꯟ ꯄꯤꯔꯝꯃꯣꯅꯦ ꯌꯥꯝ ꯈꯪꯕ꯭ꯔꯦꯡꯒꯦ ꯚꯤꯗꯤꯑꯣ ꯇꯣꯏꯅ ꯌꯦꯡꯕ ꯃꯤꯗꯣ माय गिफ्ट अवे हम हापनी मगोन दे लौरगा चारागे दा ꯑꯩ ꯊꯨꯞꯄꯅꯁꯨ ꯌꯥꯗ꯭ꯔꯦ हावे ꯆꯤꯟꯁꯨ ꯄꯣꯛꯊꯣꯛꯄ ꯑꯩ ꯊꯨꯞꯄꯦ ꯍꯥꯏꯕ ꯄꯣꯛꯊꯣꯛꯏ ꯇꯨꯞꯄꯦ ꯀꯥꯏꯅ ꯆꯥꯛꯇꯗꯤ ꯐꯗꯧ ꯆꯥꯕꯗꯤ ꯂꯦꯞꯄ ꯌꯥꯗꯦ ꯊꯨꯞꯄꯦ ꯆꯥꯅꯤꯍꯦ मैमना येनबुम चारोदो सेलेक्ट चारकनी नोंमा आईएस ओरकांदा आई आईएस फाउरकी इंडियन ऑटो सर्विस की मखादा लेरकी कोइरो लेरानी नोनी टेबल थाबाई टेबो नोमे कनानो एंगोंदे इछौ लांगो थाव Alhamdulillah. Hemo. Kwali no. Nakan de jaga num tawi won jide. Ma bu de dum hai de da. Mubang tawje na. Mai mubang taw ngoi ram de bo masa noi. Ma khali jau ji masa tha in protein jari ni ni ma khali. ngay buka kangin yang usti body sakta juga walking itu jian dana nate myo ne yen cha nei je nga sa to so yen cha ge je kai no da maru yaw de hai na de ba ham da ko ja yen ju maru yaw ba
không mà không được bá ngang thì mình vậy con gái cháu เลตัสตุ้มมาเยาวเจอร์มาดิมาป่าบุ้งตัวนึงง่ายจังมัน bấm là không được vậy คุณจะเอาอีชาแกเปลี่ยนชาแกหน่วยชาผมนะข้างchỉ đi bẹt cả đấy chỉ đi ไม่นมมายำผมชาสิ anh gì cái gì mồm ra chứ nhở yam bom anh thì yam bom hay vậy nên bùm mới rồi ไอ้ยำผมให้เป็นยังไงเนี่ยยันผมให้เป็นแต่ anh đi săn bù chăn này ốc mà lên được để cho chăn mẹ mà thân được đấy khỏi tao cái mà lên thùng giờ cái này ก็ต้องมีต้องเนาะ chăn hạt đấy โอ้ดูดิอะไรปีชนะอีเวนต์แบบ chắp bông không điều อา vậy รูโลแกอารูยำเจ้าเจ้ามีเนี่ยว่ายำให้เนี่ยนั่นนะจ๊ะ ai cha phải nát đấy bao gì đấy sao là bạn này hình trang thì chỉ là sân tàu rồi nên mình chỉ phụ cận lệ กูเอ๋ป่ะเนี่ยชาจะให้เดี๋ยวสมมติเนี่ยง่ายดิ nga thì phải vét về rồi ปีเจอร์เดี๋ยวจะใครโน้ตกรี ngày ra đấy มีเก่าเลย xin vét rồi นั่นเต้เท่าเบา nó không ngam cha gì đấy làm mù chảo này mà đấy mà bà mình sẽ bỏ rong ngủ ba à nó bơm ra đây này ไอ้อยู่ให้รักแหละมารู้ใช่ không chắc cái đây tại đây này nó bảo ยวดไปอ่ะเดี๋ยว chắc ở đây mà khai là đây nào hấp bộ ghê bà hấp bộ dạ đây mà chưa mà đun để thịt là bây giờ mình tàu đây ยวดไปอ่ะดีไหมขนาวจักทีเลยไหม mà કોઈ બીજું થકારો સુબે સાઉન્ડ નોકા તો છે ને સાઉ બીજો ને sau bí ăn đi มาบ้านนี้จะเฉาตรงไอ้คนนั้นแต่ไอ้คนนั้นแต่ làm tái miếng vậy nè bạn chết tàu đây là cái gì nín đâm nè ฮะ tái đi ขนาดนั้นบรันเต็ดนะ lấy quay ông ăn cho quay ông ăn để gì này nè quay mà là những cái ra khá là nó tiện ai quay ông ăn để coi anh là quán à ba qua cái áo đầm này quán ăn bây giờ cá nó đập chú lệ mà mà xin miếng cái đi like and subscribe to video quán ăn bây giờ cá nó đập khá lệ vậy này cá nó đập bằng à quán à ba quá lâu rồi tiếc একটা কড়াই দেখি নো একটা না থুও কড়াই দেখি মিগি পাইবে চি হাইজে বলে যাবে তো একটা গানি আমরা একটা ছই বাই তার তো না 아니 소리는 아이 착하니까 할독집이야 아이 타와야 많이 되고 미래 넘파제 강내로 뻗어 아이는 못파제 신배제 한다 아이 또 생각은 많이 mình ôi trời ngang quá trời rồi 뭐야 นั่งไว้จ้ากับทะเล 아니 ฉันนั่งตั้งกันมีป่ะ
ꯑꯩꯕꯨ ꯊꯤꯕ꯭ꯔꯅꯦ ꯏꯇꯥꯎ ꯐꯖꯩ ꯑꯣ ꯑꯗꯨꯅꯦ ꯑꯗꯨꯅꯦ ꯃꯌꯥꯝꯅ ꯑꯩꯁꯦ ꯒꯣꯀꯨꯜ ꯃꯥꯜꯂꯦ ꯑꯦ ꯃꯥꯏꯁꯦ ꯀꯩꯅꯣꯝꯗꯤ ꯃꯥꯟꯗ꯭ꯔꯣ ꯑꯂꯨ ꯃꯥꯟꯗ꯭ꯔꯣ ꯑꯩ ꯍꯧꯖꯤꯛ ꯆꯥꯈꯤꯕꯗꯣ ꯃꯣꯏ ꯌꯥꯝ ꯆꯥꯕꯤ ꯄꯣꯠꯇꯦ ꯑꯂꯨꯒꯁꯦ ꯑꯩ ꯆꯥꯕꯤꯒꯦ ꯌꯥꯝ ꯍꯥꯏꯅꯗꯦꯅ ꯃꯇꯨꯡ ꯉꯥ ꯆꯥꯔꯨꯏꯗꯦ ꯉꯥꯕꯩꯕ ꯇꯧꯁꯤ ꯌꯦꯡꯉꯣ ꯑꯩ ꯈꯔ ꯂꯧꯕꯤꯒꯦꯁꯦ ꯅꯣꯏ ꯌꯥꯝ ꯏꯀꯥꯏ ꯃꯥꯜꯂꯦ ꯈꯔ ꯆꯥꯕꯤꯒꯦ ꯑꯂꯨꯅꯦꯅ ꯍꯥꯎꯒꯣꯏ ꯇꯧꯔꯦ ꯑꯗꯨꯅ ꯑꯂꯨꯅꯦꯅ ꯍꯥꯎꯋꯦꯕ ꯈꯣꯏꯗꯧ ꯂꯪꯈꯠꯂꯦ ꯂꯧꯊꯣꯛ ꯆꯥꯕ ꯁꯥꯎꯅꯤ ꯌꯥꯝꯅ ꯄꯨꯟꯅ ꯎꯞꯆꯜꯂꯣꯗꯒꯅ ꯃꯔꯨ ꯌꯥꯎ ꯁꯥꯏꯗꯦꯕ ꯌꯣꯠꯁꯤꯜꯂꯣ ꯍꯥꯎꯕꯅꯦ ꯌꯥꯔꯦ ꯅꯣꯏꯁꯦ ꯆꯥꯛꯈꯨꯝ ꯌꯥꯝ ꯄꯤꯛ ꯆꯥꯏꯍꯦ ꯉꯁꯤ ꯍꯤꯟꯖꯥꯡꯁꯤꯅꯅꯦꯃꯦ ꯇꯥꯎ ꯑꯩꯈꯣꯏ ꯇꯥꯎ ꯃꯤꯈꯨꯕ ꯋꯥ ꯍꯤꯟꯖꯥꯡ ꯆꯥꯎꯅ ꯃꯤꯈꯨꯕꯤ ꯃꯤꯈꯨꯕ ꯃꯤꯈꯨꯕꯤ ꯃꯤꯈꯨꯕꯅꯦ ꯃꯤꯈꯨꯕꯤ ꯃꯁꯥꯅ ꯇꯥꯔꯗꯤ ꯅꯣꯏꯕꯨ ꯍꯥꯠꯀꯦ ꯍꯥꯏꯇꯥꯔꯅꯤ ꯃꯤꯈꯨꯕꯤ ꯆꯤꯡꯅꯩꯀꯣ ꯃꯤꯈꯨꯕꯤꯒ ꯀꯧꯁꯤꯜꯂꯦ ꯆꯤꯡꯅꯗ꯭ꯔ ꯃꯥꯏꯁꯦ ꯃꯤꯈꯨꯕꯤ ꯇꯥꯃꯣ ꯆꯥꯕꯗ ꯉꯥꯎꯖꯩꯒ ꯇꯧꯁꯤꯜꯂꯣꯗꯅ ꯑꯗꯨꯗꯤ ꯁꯣꯏꯕꯅꯦ ꯀꯩꯅꯣ ꯅꯣꯏ ꯁꯣꯏꯗꯕ꯭ꯔꯣ ꯉꯁꯤꯐꯥꯎ ꯂꯩꯕ ꯑꯩꯅ ꯁꯣꯏꯕ ꯑꯝꯇ ꯌꯥꯎꯗꯦ ꯅꯪ ꯃꯣꯏ ꯊꯣꯛꯄꯗ ꯊꯤꯒ ꯐꯥꯏ ꯌꯥꯎꯗꯕ꯭ꯔꯥꯅꯦ ꯁꯤ ꯎꯝꯕꯗꯤ ꯇꯧꯈꯣꯔ ꯍꯪꯒꯣꯏꯔꯦ ꯕꯣꯅ ꯄꯨꯛꯀ ꯊꯜꯂꯛ ꯗꯨꯃꯥꯏꯗꯤ ꯍꯧꯔꯛꯑꯅꯤ ꯍꯪꯒꯣꯏꯔꯦ ꯑꯩꯈꯣꯏ ꯍꯪꯒꯣꯏꯔꯦ ꯅꯪꯒꯤ ꯑꯦꯟ ꯋꯦꯠꯇꯣ ꯑꯃꯨꯛ ꯍꯥꯏꯔꯝꯃꯣ ꯌꯥꯝ ꯄꯦꯟꯗꯕ ꯍꯥꯏꯇꯥꯔꯦ ꯑꯦꯟꯕ ꯑꯣꯕ ꯍꯧꯔꯛꯑꯣ ꯌꯥꯔꯦ ꯍꯣꯂꯥ ꯆꯥꯛ ꯆꯥꯎꯒꯦ ꯑꯁꯦꯡꯕ ꯁꯨꯝ ꯅꯪ ꯋꯥꯠꯁꯨ ꯌꯥꯝ ꯉꯥꯡꯉꯦ ꯅꯥꯕ ꯁꯨꯝ ꯁꯤꯒꯨꯝꯕ ꯋꯥꯊꯤ ꯉꯥꯡ ꯆꯥꯛ ꯆꯥꯁꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯒ ꯋꯥꯊꯤ ꯉꯥꯡ ꯊꯤꯔꯁꯨ ꯕꯜꯂꯤꯗꯨ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯅꯪ ꯋꯥꯠꯁꯨ ꯌꯥꯝ ꯉꯥꯡꯉꯦꯕꯣ ꯑꯩ ꯁꯥꯎꯔꯛꯄꯅꯤꯅ ꯆꯥꯛ ꯆꯥꯁꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯒ ꯋꯥꯊꯤ ꯉꯥꯡꯉꯁꯦ ꯇꯣ ꯍꯥꯏꯔꯣ ꯑꯃꯨꯛꯀꯁꯨ ꯄꯜꯂꯤꯗꯣ ꯊꯤ ꯑꯃꯨꯛ ꯄꯜꯂꯦ ꯍꯥꯏꯕ ꯁꯛꯁꯤꯒ ꯅꯪ ꯈꯜꯂꯤꯁꯤ ꯅꯪ ꯐꯖꯔꯁꯤꯅꯤ ꯅꯪ ꯉꯥꯡꯊꯣꯛꯏꯁꯤ ꯇꯥꯅꯤꯡꯗꯦ ꯈꯣꯏꯊꯨꯝꯂꯦ ꯁꯤꯗꯕ ꯅꯪ ꯈꯜꯂꯤꯁꯦ ꯆꯥꯛꯅ ꯊꯣꯝꯖꯤꯜꯂꯛꯄ ꯆꯥꯛ ꯑꯣꯏꯅ ꯂꯪꯊꯦꯛꯅꯁꯤꯔ ꯍꯧꯖꯤꯛ ꯂꯪꯊꯦꯛꯅꯁꯤꯔꯣ ꯂꯪꯊꯦꯛꯅꯁꯤꯔꯣ ꯃꯔꯨ ꯑꯃꯃꯝ ꯂꯪꯊꯦꯛꯅꯁꯤꯔꯣ ꯇꯧꯔꯁꯤꯔꯣ ꯋꯥꯔ ꯇꯧꯁꯤꯔꯣ ꯍꯧꯖꯤꯛ ꯅꯌꯨꯝ ꯅꯠꯇꯦꯅ ꯇꯧꯔꯦ ꯅꯣꯏꯁꯦ ꯉꯥꯡꯅꯤꯡꯕ ꯊꯛꯅꯤꯡꯕ ꯆꯒꯥꯏꯕ ꯍꯣꯏ ꯅꯪ ꯌꯥꯝ ꯐꯥꯎꯕ꯭ꯔꯣ ꯅꯞꯁꯤꯔꯣ ꯍꯣꯏ ꯁꯤ ꯅꯞꯄꯁꯤꯔꯣ ꯃꯔꯨꯅ ꯊꯤꯜꯂ ꯍꯥꯠꯁꯤꯅꯤ ꯍꯣꯏ ꯁꯤ ꯅꯞꯄꯁꯤꯔꯣ ꯍꯥꯏꯕ ꯅꯞꯄꯁꯦ ꯀꯩꯅꯣ ꯌꯦꯡꯒꯦ ꯅꯁꯛꯁꯤꯡꯗꯨꯒ ꯈꯨꯟꯅ ꯑꯃ ꯊꯥꯖꯤꯜꯂꯛꯀꯅꯤ ꯌꯦꯡꯉꯣ ꯆꯥꯛ ꯆꯥꯗ꯭ꯔꯒ ꯋꯥꯊꯤ ꯋꯥꯔꯦꯝ ꯈꯣꯏ ꯇꯧꯔꯝꯃꯦ ꯋꯥꯊꯤ ꯋꯥꯔꯤ ꯑꯃ ꯅꯪꯁꯨ ꯊꯤ ꯄꯜꯂꯤꯗꯨꯗꯤ ꯅꯪꯁꯨ ꯊꯤ ꯄꯜꯂꯤꯗꯨꯗꯤ ꯄꯜꯂꯛꯑꯅꯨ ꯍꯥꯏꯕꯅꯦ ꯑꯗꯣ ꯅꯪꯅ ꯁꯨꯝ ꯄꯜꯂꯛꯄ ꯅꯠꯇ꯭ꯔꯣ ꯑꯩꯁꯨ ꯅꯪꯅ ꯇꯣꯛꯑꯕꯅꯦ ꯄꯜꯂꯤꯗꯨꯗꯤ ꯀꯔꯤ ꯄꯜꯂꯤꯕ ꯑꯩꯅ ꯅꯪ ꯋꯥꯊꯤ ꯄꯟꯗꯕ꯭ꯔꯥ ꯀꯩꯇꯪꯗꯤ ꯄꯟꯗꯕ꯭ꯔꯗꯣ ꯍꯥ ꯅꯪꯗꯤ ꯄꯟꯗꯕ꯭ꯔꯥ ꯑꯩꯈꯣꯏ ꯄꯟꯗꯦ ꯉꯥꯏꯒ ꯇꯥꯡꯗꯦꯀꯣ ꯅꯥꯕ ꯇꯥꯅꯤꯡꯗꯕ ꯁꯤ ꯍꯣꯏ ꯆꯥꯛ ꯑꯃ ꯆꯥꯔꯤꯅꯣ ꯁꯤ ꯈꯣꯏꯗꯧ ꯆꯥꯔꯣꯏ ꯑꯩꯁꯨ ꯁꯥꯎꯅꯤꯡꯉꯦ ꯁꯨꯝ ꯁꯛꯇꯣꯛꯑꯅ ꯇꯧꯔꯤ ꯁꯛꯁꯤꯒ ꯎꯔꯤꯡꯒꯁꯨ ꯊꯣꯛꯏ ꯃꯁꯛꯁꯤꯒ ꯈꯨꯟ ꯑꯃ ꯊꯥꯖꯤꯟꯗꯅ ꯋꯥꯈꯜ ꯐꯖꯕ ꯈꯟꯕ ꯑꯩꯗꯧꯅ ꯐꯖꯕꯁꯨ ꯅꯠꯇꯕ ꯒꯣꯀꯨꯜ ꯂꯩꯒꯣꯟꯗꯕ ꯋꯥꯎ ꯍꯥꯎꯇꯦ ꯆꯥꯕꯤꯔꯣꯏ ꯆꯥꯛꯅꯤ ꯀꯥꯏꯁꯨ ꯅꯣꯏꯅꯕ ꯊꯕꯛ ꯏꯃꯥꯟꯅꯕꯁꯤꯡꯁꯦ ꯖꯥꯠ ꯖꯥꯠꯅꯦꯕ ꯑꯣꯛꯁꯜꯂꯒ ꯋꯥꯊꯤ ꯉꯥꯡꯅꯩꯕ ꯊꯤꯗꯨ ꯁꯨꯝ ꯄꯜꯂꯛꯑꯅꯨ ꯍꯥꯏꯕꯅꯤ ꯃꯊꯪꯗꯗꯤ ꯏꯊꯟꯗ ꯅꯝꯖꯔꯛꯀꯦ ꯉꯥ ꯈꯔ ꯆꯥꯒꯦ ꯃꯥ ꯀꯔꯝ ꯇꯥꯒꯦꯅꯦ ꯑꯩꯈꯣꯏꯒꯨꯝꯁꯦ ꯅꯣꯡꯃ ꯃꯊꯟꯇ ꯚꯤꯗꯤꯑꯣ ꯑꯃꯃꯝ ꯅꯝꯍꯜꯂꯛꯀꯦꯕꯀꯣ ꯃꯥꯁꯨ ꯅꯝꯒꯅꯤ ꯑꯩꯁꯨ ꯅꯝꯒꯅꯤ ꯃꯥꯁꯨ ꯅꯝꯒꯅꯤꯕꯀꯣ ꯑꯗꯨꯒ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯀꯦꯕꯀꯣ ꯀꯅꯥꯅ ꯍꯦꯟꯅ ꯐꯖꯩ ꯀꯅꯥꯅ ꯍꯦꯟꯅ ꯍꯥꯎꯗꯧ ꯃꯥꯟꯒꯦꯗ ꯑꯗꯨ ꯅꯠꯇ꯭ꯔꯁꯨꯀꯣ ꯀꯅꯥꯅ ꯍꯦꯟꯅ ꯂꯥꯏꯛ ꯌꯥꯝꯒꯦ ꯇꯥꯟꯅꯔꯁꯦꯕ ꯍꯣꯏ ꯂꯥꯏꯛ ꯌꯥꯝ ꯇꯥꯟꯅꯁꯦꯕ ꯈꯟꯕ ꯅꯣꯏꯁꯨ ꯁꯪꯒ ꯂꯩꯕ ꯑꯩ ꯁꯪꯒ ꯂꯩꯇꯕ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏ ꯁꯪꯒ ꯈꯣꯝꯕꯩ ꯋꯥ ꯅꯠꯇꯦ ꯑꯩꯈꯣꯏ ꯇꯛ ꯊꯥꯒꯠꯂ ꯀꯥꯏꯝꯇ ꯁꯦꯌꯔ ꯇꯧꯅꯗꯕꯤ ꯈꯪꯉꯦꯗ ꯑꯗꯨꯒ ꯃꯌꯥꯝꯅ ꯀꯅꯥꯅ ꯍꯥꯟꯅ ꯆꯥꯕ ꯌꯦꯡꯅꯤꯡꯉꯤ ꯍꯥꯏꯗꯣ ꯑꯗꯨ ꯁꯤ ꯚꯤꯗꯤꯑꯣꯁꯤꯗ ꯀꯃꯦꯟ ꯄꯤꯔꯝꯃꯣꯕ ꯑꯩꯈꯣꯏꯁꯨ ꯇꯧꯔꯛꯀꯦꯕ
ꯑꯩ ꯍꯥꯟꯅ ꯆꯥꯎ ꯍꯥꯏꯗꯤ ꯃꯤ ꯀꯃꯦꯟꯗꯨꯗ ꯍꯥꯏꯔꯛꯄꯗ ꯑꯦ 이신이 어리바 ꯕ꯭ꯔꯣ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨ ꯍꯥꯏꯒꯗ꯭ꯔꯥ ꯃꯩ ꯊꯪꯕꯗꯣ ꯑꯗꯨ ꯍꯥꯏꯔꯛꯑꯣ ꯕꯣꯕꯤ ꯑꯣꯏꯔꯁꯨ ꯁꯅꯥꯕꯨ ꯑꯣꯏꯔꯁꯨ ꯑꯩ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣꯕ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯑꯍꯥꯟꯕ ꯍꯥꯏꯕꯗ ꯑꯩ ꯍꯥꯟꯅ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯗꯣ ꯍꯥꯟꯅ ꯑꯩꯗꯤ ꯍꯥꯟꯅ ꯍꯥꯏꯕꯤꯔꯛꯑꯅꯨ ꯃꯥꯒꯤ ꯊꯣꯡ ꯊꯥꯛꯄ ꯈꯣꯠꯄ ꯑꯩꯈꯣꯏ ꯂꯣꯏ ꯇꯧꯒꯦ ꯆꯥꯕꯗꯣ ꯑꯩꯈꯣꯏ ꯐꯝꯃꯒ ꯑꯩꯈꯣꯏ ꯌꯦꯡꯒꯦꯕ ꯑꯩꯈꯣꯏꯕꯨ ꯌꯦꯡꯒꯦꯕ ꯑꯗꯨꯒ ꯀꯅꯥꯅ ꯍꯦꯟꯅ 와야 ꯍꯥꯎꯗꯧ ꯉꯥꯡꯕꯅ ꯃꯥꯟꯒꯦ ꯍꯦꯟꯅ ꯈꯣꯠꯀꯦꯅ ꯆꯥꯟꯅꯕꯤ ꯍꯥꯏꯅꯖꯦꯕ ꯌꯥꯏꯀꯣ 와야 ꯍꯦꯟꯅ ꯉꯥꯡꯕꯅ ꯊꯣꯡ ꯁꯥꯖꯤꯡ ꯍꯧꯋꯦꯀꯣ ꯃꯌꯥꯝꯅ ꯀꯃꯦꯟꯁꯤꯗ ꯍꯥꯏꯕꯤꯔꯝꯃꯨꯀꯣ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯍꯥꯞꯄꯝꯒꯦ ꯄꯣꯂꯤꯡ ꯍꯥꯞꯄꯝꯒꯦ ꯍꯣꯏ ꯑꯗꯨ ꯑꯣꯏꯅ Polling ꯑꯣꯏꯅ ꯍꯥꯞꯆꯤꯜꯂꯣ. ꯀ꯭ꯔꯤꯌꯦꯠ ꯄꯣꯁ ꯑꯣꯏꯅ ꯇꯧꯔꯛꯑꯒꯦ ꯀꯩꯅꯣ ꯀꯦꯠꯐꯨꯜ ꯃꯌꯥꯝꯅ ꯑꯗꯨꯝ ꯂꯥꯏꯛ ꯅꯝꯁꯤꯟꯕꯤꯔꯝꯃꯨꯀꯣ ꯇꯛ ꯇꯛ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯀꯅꯥꯅ ꯍꯦꯟꯅ ꯆꯥꯍꯟꯅꯤꯡꯒꯦ ꯀꯅꯥꯅ ꯍꯥꯟꯅ ꯆꯥꯍꯟꯅꯤꯡꯒꯦꯗꯣ ꯍꯥꯟꯅ ꯇꯛ ꯇꯛ ꯅꯝꯁꯤꯜꯂꯛꯑꯣ ꯀꯃꯦꯟꯁꯤꯗ ꯀꯃꯦꯟ ꯑꯣꯏꯅ ꯍꯥꯞꯄꯝꯒꯦ ꯄꯤꯟ ꯇꯧꯔ ꯍꯥꯞꯄꯝꯒꯦ ꯑꯕꯤꯅꯥꯁꯅꯤ ꯁ꯭ꯄꯦꯝ ꯇꯧꯁꯤꯜꯂꯣ ꯑꯕꯤꯅꯥꯁꯅꯤ ꯁ꯭ꯄꯦꯝ ꯇꯞꯇ ꯇꯧꯁꯤꯜꯂꯣ ꯃꯌꯥꯝ ꯆꯥꯕꯗ ꯑꯗꯨ ꯃꯊꯪꯗ ꯌꯣꯍꯟꯕꯅ ꯑꯩꯗꯤ ꯆꯥꯗ꯭ꯔꯁꯨ ꯌꯥꯏꯕ ꯃꯌꯥꯝ ꯆꯥꯕꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯥ ꯑꯣꯏꯕꯩꯔ ꯀꯩꯅꯣꯝ ꯇꯧꯗꯕ ꯌꯥꯝ ꯍꯥꯏꯗꯤ ꯃꯔꯨ ꯄꯟꯒꯗ꯭ꯔꯥ ꯀꯩꯒꯤꯗ꯭ꯔꯥ ꯈꯟꯕꯗꯀꯣ ꯃꯤꯅ ꯆꯥꯕꯗꯗꯤ ꯃꯔꯨꯒꯁꯦ ꯁꯨꯛꯄꯟ ꯄꯟꯗꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯆꯥꯕꯗꯗꯤ ꯑꯩꯈꯣꯏꯅ ꯉꯥ ꯆꯥꯕ ꯍꯩꯇꯕꯩꯔꯗꯤ ꯈꯪꯗꯦꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣ ꯃꯇꯨꯡ ꯇꯥꯕꯗ ꯑꯗꯨꯝ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯩꯈꯣꯏꯒꯤ ꯆꯥꯛꯇꯣ ꯌꯥꯝꯕꯅ ꯂꯣꯏꯁꯟ ꯉꯝꯃꯛꯇ꯭ꯔꯦꯕ ꯑꯩꯈꯣꯏ ꯋꯥꯊꯤꯁꯨ ꯉꯥꯡꯃꯟꯈ꯭ꯔꯕ ꯃꯌꯥꯝꯒꯤ ꯁꯣꯏꯗꯅꯕ ꯑꯗꯨꯝ ꯇꯧꯖꯔꯛꯑꯒꯦ ꯁꯤꯗꯩꯗꯤ ꯆꯥꯡ ꯅꯥꯏꯅ ꯄꯨꯔꯛꯄ ꯉꯝꯕ ꯑꯣꯏꯔꯒꯦ ꯉꯥꯍꯩꯒ ꯆꯥꯁꯜꯂꯦ ꯈꯔ ꯃꯌꯥꯝ ꯃꯣꯏꯅ ꯋꯥꯊꯤ ꯉꯥꯡꯁꯤꯜꯂꯛꯑꯦ ꯀꯥꯏꯅ ꯕꯤꯗꯥꯏ ꯂꯧꯔꯒꯦ ꯃꯌꯥꯝ ꯕꯥꯏ 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 ꯅꯦꯛꯁ ꯌꯨ ꯁꯤ ꯑꯒꯦꯟ ꯅꯦꯛꯁ ꯌꯨ ꯁꯤ ꯌꯨ ꯑꯒꯦꯟ ꯌꯥꯔꯦ